ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯌꯥ ꯁꯤꯡ ꯀꯧꯕ ꯑꯥꯔꯃꯤ ꯑꯣꯐꯤꯁꯔ ꯑꯃꯒꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯣꯁꯇꯤꯡ ꯆꯤꯡꯒꯤ ꯃꯐꯝ ꯑꯃꯗ ꯇꯥꯔꯝꯃꯤ꯫ ꯃꯊꯛꯇꯒꯤ ꯑꯣꯔꯗꯔꯁ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯃꯍꯥꯛ ꯊꯕꯛ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯌꯦꯡꯅꯕ ꯀꯦꯝꯞꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯝꯃꯤ꯫ ꯅꯨꯡꯇꯤꯒꯤ ꯆꯠꯄ ꯑꯗꯨꯒꯨꯝꯅ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯀꯦꯝꯞ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯆꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯝꯃꯤ꯫ ꯆꯠꯅ ꯃꯇꯝ ꯑꯗꯨ ꯀꯔꯝꯅ ꯍꯧꯈꯤ ꯑꯃꯗꯤ ꯁꯟꯙ꯭ꯌꯥ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯍꯥꯛ ꯃꯁꯥꯗꯨ ꯋꯥꯕꯁꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯎꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯐꯝꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯈꯨꯟ ꯑꯗꯨꯒꯤ ꯃꯤ ꯃꯥꯟꯕ ꯅꯨꯄꯥ ꯑꯃ ꯈꯔ ꯊꯥꯞꯂꯞꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯣꯌꯥ ꯑꯗꯨꯝꯅ ꯎꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯏꯌꯥꯝꯕ, ꯃꯐꯝ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯄ ꯃꯥꯜꯂꯦ, ꯃꯃꯥꯡꯗ ꯑꯃꯨꯛꯇꯐꯥꯎ ꯎꯗ꯭ꯔꯤ" ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯂꯣꯌꯥꯅ, "ꯍꯣꯏ, ꯑꯩ ꯁꯤꯄꯥꯏꯅꯤ, ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯥꯔꯃꯤ ꯀꯦꯝꯞ ꯑꯁꯤꯗ ꯅꯧꯅ ꯄꯣꯁꯇꯤꯡ ꯂꯥꯛꯄꯅꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯕ ꯑꯣꯏꯅ ꯑꯁꯨꯝ ꯀꯣꯏꯕ ꯂꯥꯛꯂꯝꯕꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯣꯌꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ, "ꯌꯦꯡꯉꯨ ꯁꯥꯔ, ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯈꯨꯟ ꯑꯁꯤꯗꯒꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯉꯤ꯫ ꯁꯥꯔꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯅꯤꯡꯂꯕꯗꯤ ꯑꯩꯒ ꯆꯠꯈ꯭ꯔꯁꯦ꯫ ꯑꯩ ꯃꯐꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯐꯖꯅ ꯇꯥꯛꯄꯤꯔꯒꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯣꯌꯥꯅ, "ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤꯅ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯟꯙ꯭ꯌꯥ ꯇꯥꯈ꯭ꯔꯦ, ꯃꯇꯝꯁꯤꯁꯨ ꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯝꯁꯤꯜꯂꯛꯂꯅꯤ, ꯉꯁꯤꯗꯤ ꯇꯣꯛꯑꯁꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ, "ꯁꯥꯔ, ꯑꯩꯒꯤ ꯃꯤꯡ ꯑꯥꯀꯥꯁ ꯀꯧꯏ, ꯑꯃꯗꯤ ꯑꯩ ꯆꯤꯡ ꯑꯁꯤꯒꯤ ꯃꯇꯣꯟꯗ ꯎꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯂꯩ꯫ ꯌꯨꯝ ꯑꯁꯤ ꯑꯩꯒꯤꯅꯤ꯫ ꯁꯥꯔꯅ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯁꯤ꯫ ꯌꯥꯝꯅ ꯆꯥꯎꯕ ꯌꯨꯝꯕꯨꯗꯤ ꯅꯠꯇꯦꯗ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯏꯊꯟꯇ ꯂꯩꯕꯒꯤꯗꯤ ꯆꯞ ꯆꯥꯔꯦ꯫ ꯁꯥꯔꯒꯤ ꯀꯔꯤꯃꯇ ꯑꯋꯥꯠꯄ ꯂꯩꯍꯜꯂꯣꯏ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯋꯥꯔꯤ ꯁꯥꯅꯅꯕ ꯃꯤ ꯑꯃꯗꯤ ꯐꯪꯂꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯏꯊꯟꯇꯅꯤ ꯂꯩꯔꯤꯁꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯣꯌꯥ ꯉꯥꯏꯍꯥꯛ ꯈꯜꯂꯝꯃꯤ꯫ ꯇꯧꯕꯩꯕꯨꯗꯤ ꯂꯣꯌꯥꯁꯨ ꯆꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯅ ꯌꯥꯝꯅꯗꯤ ꯀꯥꯈꯠꯂꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯐꯖꯅ ꯇꯥꯛꯄꯤꯅꯕ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯒ ꯆꯠꯈꯤꯕꯅ ꯐꯒꯗ꯭ꯔꯥ? ꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤꯁꯨ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒꯦ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯈꯔꯗꯤ ꯈꯪꯂꯅꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯜꯂꯒ ꯂꯣꯌꯥꯅ, "ꯐꯔꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯅꯪꯒ ꯆꯠꯈꯤꯕꯅ ꯐꯔꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯥꯎꯔꯥꯛꯅ ꯄꯨꯡꯈꯥꯏꯃꯨꯛ ꯆꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯌꯥꯝꯅ ꯄꯤꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯂꯩꯕꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯇꯥꯔꯤꯕ ꯈꯨꯟꯁꯤꯡ ꯑꯗꯨ ꯐꯖꯅ ꯎꯕ ꯐꯪꯂꯝꯃꯤ꯫ ꯃꯊꯛꯇ ꯍꯥꯡꯂꯕ ꯑꯇꯤꯌꯥ, ꯑꯇꯤꯌꯥꯗ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯟꯗꯨꯅ ꯂꯩꯔꯤꯕ ꯊꯥ ꯑꯃꯗꯤ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯐꯖꯕ ꯍꯦꯜꯍꯜꯂꯝꯃꯤ꯫ ꯆꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯈꯨꯟꯁꯤꯡ ꯑꯗꯨꯗ ꯃꯃꯤ ꯁꯥꯃꯤ ꯉꯥꯟꯗꯨꯅ ꯂꯩꯔꯤꯕ ꯃꯩꯁꯤꯡ ꯑꯗꯨ ꯎꯕꯗ ꯂꯣꯌꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯇꯞꯅ ꯃꯨꯟꯊꯔꯛꯂꯝꯃꯤ ꯑꯃꯗꯤ ꯇꯨꯝꯅꯤꯡꯂꯛꯂꯝꯃꯤ꯫ ꯑꯥꯀꯥꯁꯇꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯪ ꯃꯩ ꯊꯥꯒꯠꯇꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯝꯃꯤ꯫ ꯂꯣꯌꯥꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯑꯥꯀꯥꯁꯀꯤ ꯃꯃꯥꯡꯗ ꯐꯝꯂꯝꯃꯤ꯫ ꯑꯥꯀꯥꯁ ꯌꯥꯝꯅ ꯊꯨꯅ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯥꯀꯥꯁ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯝꯃꯤ꯫ ꯆꯥꯛ ꯑꯗꯨ ꯊꯣꯡꯅ ꯃꯆꯤꯟ ꯑꯗꯨꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯕ ꯀꯧꯕ ꯅꯥꯏꯔꯝꯗꯦ꯫ ꯋꯥꯔꯤ ꯂꯤꯅ ꯑꯥꯀꯥꯁ ꯆꯥꯛ ꯑꯗꯨ ꯀꯔꯝꯕ ꯀꯥꯟꯗ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯃꯗꯤ ꯀꯣꯟ ꯃꯌꯥꯝ ꯑꯗꯨ ꯀꯔꯝꯕ ꯀꯥꯟꯗ ꯐꯦꯡꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯍꯥꯏꯕꯗꯨ ꯂꯣꯌꯥ ꯈꯪꯕ ꯉꯝꯍꯧꯗꯦ꯫ ꯂꯣꯌꯥꯗꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯃꯗꯤ ꯇꯨꯝꯕꯁꯨ ꯌꯥꯝꯅ ꯇꯨꯝꯅꯤꯡꯂꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯑꯥꯀꯥꯁ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯥꯀꯟ ꯑꯃꯗ ꯐꯛ ꯑꯃ ꯊꯥꯔꯝꯃꯤ ꯑꯃꯗꯤ ꯅꯥꯀꯟ ꯑꯃꯗꯅ ꯁꯦꯒꯥꯏꯔꯕ ꯃꯣꯝꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯐꯤ ꯑꯅꯥꯟꯕ ꯑꯃ ꯊꯥꯔꯝꯃꯤ꯫ ꯂꯣꯌꯥꯗꯤ ꯃꯣꯝꯄꯥꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯤꯞꯊꯕꯒ ꯇꯨꯝꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯂꯝꯍꯨꯏ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯂꯣꯌꯥ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯈꯣꯟ ꯑꯗꯨ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ꯫ ꯈꯣꯡꯂꯤꯕ ꯂꯝꯍꯨꯏ ꯑꯗꯨ ꯑꯃꯈꯛꯇ ꯅꯠꯂꯝꯗꯦ, ꯂꯝꯍꯨꯏ ꯃꯌꯥꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯀꯟꯅ ꯈꯣꯡꯂꯝꯃꯤ꯫ ꯂꯝꯍꯨꯏ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯂꯣꯌꯥ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯗꯨꯗ ꯂꯣꯌꯥꯅ ꯍꯧꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯥꯀꯥꯁ ꯐꯛ ꯑꯗꯨꯗ ꯂꯩꯕ ꯎꯔꯝꯗꯦ꯫ ꯂꯣꯌꯥꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯖꯔꯛꯂꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯡꯈꯥꯏꯃꯨꯛ ꯐꯥꯖꯤꯜꯂꯛꯂꯕ ꯐꯥꯎ ꯑꯥꯀꯥꯁ ꯂꯥꯛꯂꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯂꯣꯌꯥ ꯃꯊꯋꯥꯏ ꯑꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯗꯤ ꯈꯨꯗꯛꯇ ꯍꯧꯒꯠꯇꯨꯅ ꯑꯥꯀꯥꯁꯄꯨ ꯊꯤꯕ ꯃꯄꯥꯟꯗ ꯊꯣꯛꯂꯝꯃꯤ꯫
ꯂꯣꯌꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯃꯍꯥꯛꯅ ꯎꯈꯤꯕꯗꯨ ꯃꯍꯥꯛ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯑꯃꯗꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯥꯀꯥꯁ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯤ 10ꯃꯨꯛꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯤꯡ ꯑꯗꯨ ꯌꯦꯡꯕꯗ ꯏꯆꯝ ꯆꯝꯕ ꯃꯤꯗꯤ ꯑꯃꯠꯇ ꯃꯥꯜꯂꯝꯗꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯀꯣꯛ ꯌꯥꯎꯔꯝꯗꯦ, ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯣꯡ, ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯨꯠ ꯇꯪꯈꯥꯏꯗ ꯇꯠꯂꯝꯃꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯀꯣꯛꯇꯒꯤ ꯏ ꯆꯦꯟꯊꯔꯛꯂꯝꯃꯤ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯃꯤꯠ ꯑꯗꯨ ꯀꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯂꯣꯌꯥꯕꯨ ꯍꯦꯛ ꯎꯕꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯂꯣꯌꯥꯗ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯥꯀꯥꯁ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯃꯗꯤ ꯃꯅꯤꯡ ꯂꯩꯊꯣꯛꯇꯨꯅ ꯂꯣꯌꯥꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯥꯀꯥꯁꯄꯨ ꯎꯕꯗ ꯂꯣꯌꯥ ꯄꯨꯡꯉꯛ-ꯉꯛꯂꯝꯃꯤ ꯑꯃꯗꯤ ꯃꯁꯥ ꯄꯨꯝꯕꯒꯤ ꯇꯨ ꯑꯗꯨ ꯆꯞ ꯌꯨꯡꯂꯝꯃꯤ꯫ ꯑꯥꯀꯥꯁꯀꯤ ꯃꯃꯤꯠ ꯑꯃ ꯆꯣꯡꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯒꯤ ꯏꯁꯨ ꯆꯦꯟꯊꯔꯛꯂꯝꯃꯤ꯫ ꯑꯥꯀꯥꯁꯀꯤ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯂꯣꯌꯥ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯁꯤ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯉꯔꯥꯡ ꯁꯟꯙ꯭ꯌꯥꯗꯇ ꯃꯍꯥꯛꯅ ꯑꯥꯀꯥꯁ ꯃꯁꯥꯃꯛꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯈꯤꯕꯅꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯂꯤꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯗꯨ ꯈꯟꯅ ꯈꯟꯅ ꯂꯣꯌꯥꯅ ꯑꯥꯀꯥꯁꯀꯤ ꯃꯈꯣꯡꯗ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛ ꯄꯨꯡꯉꯛ-ꯉꯛꯂꯝꯃꯤ꯫ ꯑꯥꯀꯥꯁꯀꯤ ꯃꯈꯣꯡ ꯑꯅꯤꯃꯛ ꯌꯥꯎꯔꯝꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯥꯀꯥꯁ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯥꯂꯪꯗ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯥꯀꯥꯁꯄꯨ ꯎꯕꯗ ꯂꯣꯌꯥꯒꯤ ꯃꯤꯍꯨꯟ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯆꯣꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯥꯀꯥꯁꯀꯤ ꯃꯑꯣꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯊꯤꯔꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯣꯌꯥ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯉꯝꯂꯝꯗꯦ ꯑꯃꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯣꯌꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯝꯃꯤ ꯑꯃꯗꯤ ꯀꯤꯃꯟꯕꯗꯒꯤ ꯀꯔꯤꯃꯠꯇ ꯈꯟꯊꯕ ꯇꯧꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯂꯣꯌꯥ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯄꯪꯆꯦꯟꯗ ꯆꯦꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯂꯣꯌꯥ ꯌꯨꯝ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯔꯤꯕ ꯃꯈꯩ ꯌꯥꯝꯅ ꯊꯥꯞꯅ ꯆꯦꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯤꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕꯒꯤ ꯊꯧꯅꯥꯗꯤ ꯂꯣꯌꯥꯗ ꯌꯥꯎꯔꯝꯗꯦ꯫ ꯆꯥꯎꯔꯥꯛꯅ ꯃꯤꯅꯤꯠ 15ꯃꯨꯛ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯅꯤꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯂꯣꯌꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯂꯣꯌꯥ ꯑꯇꯩ ꯆꯦꯟꯕꯒꯤ ꯄꯥꯡꯒꯜ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯍꯥꯛ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯄꯣꯊꯥꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯂꯣꯌꯥ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯝꯃꯤ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯑꯥꯀꯥꯁ ꯑꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯂꯥꯛꯂꯗꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯂꯣꯌꯥ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯜꯂꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤ ꯑꯃꯠꯇ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯗꯕꯗꯨꯗ ꯂꯣꯌꯥ ꯂꯩꯕꯥꯛ ꯑꯗꯨꯗ ꯐꯝꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯤꯃꯟꯕꯗꯒꯤ ꯂꯣꯌꯥꯒꯤ ꯃꯤꯍꯨꯟ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯆꯣꯡꯂꯝꯃꯤ꯫ ꯂꯣꯌꯥꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗꯒꯤ ꯍꯨꯃꯥꯡꯒꯤ ꯃꯔꯤꯛ ꯆꯦꯟꯊꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯃꯤꯠꯇ ꯇꯥꯔꯝꯃꯤ꯫ ꯂꯣꯌꯥ ꯍꯨꯃꯥꯡꯒꯤ ꯃꯔꯤꯛ ꯑꯗꯨꯗꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯂꯣꯌꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯃꯤꯒꯗꯤ ꯂꯥꯛꯇꯦꯀꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯐꯅ ꯀꯨꯏꯅ ꯐꯝꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯅꯥꯃꯠꯇ ꯂꯥꯛꯇꯕꯗꯨꯗ ꯂꯣꯌꯥ ꯀꯤꯕꯗꯤ ꯈꯔ ꯐꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯣꯌꯥ ꯀꯦꯝꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯣꯌꯥꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯥꯀꯥꯁ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯥꯀꯥꯁ ꯂꯣꯌꯥꯒꯤ ꯃꯃꯥꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯟꯐꯝ ꯑꯃ ꯈꯪꯂꯝꯗꯦ꯫ ꯑꯥꯀꯥꯁꯄꯨ ꯎꯕꯒ ꯂꯣꯌꯥꯒꯤ ꯃꯁꯥ ꯄꯨꯝꯕꯒꯤ ꯇꯨ ꯑꯗꯨ ꯆꯞ ꯌꯨꯡꯂꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯣꯌꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯦꯡꯕ ꯐꯥꯎ ꯉꯝꯂꯝꯗꯦ꯫ ꯇꯞꯅ ꯇꯞꯅ ꯑꯥꯀꯥꯁꯀ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯂꯣꯌꯥꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯂꯣꯌꯥꯕꯨ ꯈꯨꯗꯛꯇ ꯍꯥꯠꯇꯣꯛꯅꯤꯡꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯕ ꯎꯔꯝꯃꯤ꯫ ꯑꯥꯀꯥꯁꯁꯨ ꯌꯥꯝꯅ ꯑꯀꯤꯕ ꯃꯑꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯂꯣꯌꯥꯕు ꯌꯦꯡꯂꯗꯨꯅ ꯅꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯣꯌꯥ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯀꯤꯕ ꯍꯦꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯣꯌꯥꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯟꯅ ꯀꯟꯅ ꯅꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯇꯞꯅ ꯇꯞꯅ ꯃꯈꯣꯏꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯧꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯂꯣꯌꯥ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯅꯥꯀꯣꯡ ꯑꯗꯨ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯀꯟꯅ ꯃꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯍꯧꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯜ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯂꯣꯌꯥꯗꯒꯤ ꯐꯨꯠ 2ꯃꯨꯛꯇ ꯊꯥꯞꯂꯝꯃꯤ꯫ ꯑꯥꯀꯥꯁꯇꯤ ꯂꯣꯌꯥꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯥꯀꯥꯁꯅ ꯂꯣꯌꯥꯒꯤ ꯃꯅꯥꯀꯣꯡ ꯑꯗꯨꯒꯤ ꯃꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯗꯤ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯍꯟꯗꯣꯏꯅꯣ? ꯉꯁꯤ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯅꯪꯒꯨꯝꯕ ꯑꯥꯔꯃꯤ ꯑꯣꯐꯤꯁꯔ ꯑꯃꯅ ꯑꯣꯏꯍꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯇꯧꯔꯝꯕ
ꯃꯌꯥꯝ ꯑꯗꯨꯒꯤ ꯂꯃꯟ ꯑꯗꯨ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯀꯥꯁ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯌꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯡꯂꯛꯂꯝꯃꯤ ꯑꯃꯗꯤ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯉꯁꯪ ꯉꯥꯡꯂꯕ ꯆꯤꯟꯕꯥꯟ ꯑꯗꯨꯗ ꯃꯔꯩ ꯑꯗꯨꯅ ꯂꯦꯛꯂꯗꯨꯅ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯣꯌꯥꯕꯨ ꯆꯤꯛꯀꯦ ꯍꯥꯏꯗꯨꯅ ꯃꯌꯥ ꯑꯗꯨ ꯍꯦꯛ ꯀꯥꯊꯣꯔꯛꯄꯒ ꯃꯍꯥꯛꯀꯤ ꯃꯌꯥ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯂꯛꯂꯝꯃꯤ꯫ ꯂꯣꯌꯥ ꯃꯁꯥ ꯑꯗꯨ ꯂꯦꯡꯕ ꯐꯥꯎ ꯉꯝꯂꯝꯗꯦ꯫ ꯂꯣꯌꯥꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯕꯁꯨ ꯃꯍꯥꯛ ꯂꯦꯡꯕ ꯐꯥꯎ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯅꯨꯡꯒꯤ ꯃꯨꯔꯇꯤꯒꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯀꯥꯁꯅ ꯃꯍꯥꯛꯀꯤ ꯁꯥꯡꯂꯕ ꯃꯌꯥ ꯑꯗꯨꯅ ꯂꯣꯌꯥꯕꯨ ꯆꯤꯛꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯒꯤ ꯃꯍꯥꯛ ꯈꯪꯂꯦꯞ ꯂꯦꯞꯂꯝꯃꯤ꯫ "ꯉꯥꯏꯈꯣ!" ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯑꯀꯥꯁ ꯌꯥꯝꯅ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯂꯣꯌꯥꯅ ꯃꯈꯣꯜ ꯑꯗꯨ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯅ ꯃꯅꯤꯅꯣꯏ ꯃꯩꯈꯨ ꯑꯣꯏ ꯇꯧꯕ ꯄꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯇꯝꯅ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯃꯩꯈꯨ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯃꯩꯈꯨ ꯑꯗꯨꯅ ꯈꯔ ꯅꯛꯁꯤꯜꯂꯛꯄꯗ ꯃꯩꯈꯨ ꯑꯗꯨ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯊꯥꯈ꯭ꯔꯕ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯃꯦꯖꯔ ꯅꯁꯤꯔ ꯑꯣꯏꯔꯝꯃꯤ꯫ ꯃꯦꯖꯔ ꯅꯁꯤꯔ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅ ꯌꯦꯡꯅꯕꯁꯤꯡꯒꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯃꯝꯇ ꯃꯊꯟꯇꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯊꯥꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯥꯎ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯖꯔ ꯅꯁꯤꯔꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯂꯥꯛꯄꯒ ꯑꯀꯥꯁꯀ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯈꯣꯏ ꯈꯔꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯪꯃꯥꯡ ꯃꯥꯡꯈꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯃꯤ ꯈꯔ ꯑꯃꯗꯤ ꯑꯀꯥꯁ ꯃꯦꯖꯔ ꯅꯁꯤꯔꯒꯤ ꯊꯋꯥꯏ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤ ꯑꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒ ꯃꯦꯖꯔ ꯅꯁꯤꯔꯒꯤ ꯊꯋꯥꯏ ꯑꯗꯨꯒ ꯀꯟꯅ ꯈꯠꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯈꯟꯅꯔꯤꯉꯩꯗ ꯂꯣꯌꯥ ꯇꯟꯖꯥ ꯑꯃ ꯌꯦꯡꯗꯨꯅ ꯑꯃꯨꯛꯀ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ꯫ ꯑꯗꯨꯕꯨ ꯂꯣꯌꯥꯅ ꯆꯦꯟꯈꯤꯕ ꯑꯗꯨ ꯑꯀꯥꯁꯅ ꯎꯔꯝꯃꯤ꯫ ꯑꯀꯥꯁꯅ ꯂꯣꯌꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯦꯝꯅ ꯁꯨꯡꯊꯥ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯃꯗꯤ ꯂꯣꯌꯥꯒꯤ ꯃꯅꯤꯡꯗ ꯀꯟꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯂꯣꯌꯥꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯃꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯍꯥꯛ ꯊꯋꯥꯏ ꯑꯃꯒ ꯀꯔꯝꯅ ꯃꯥꯌꯣꯛꯅꯒꯅꯤ? ꯑꯀꯥꯁ ꯂꯣꯌꯥꯒꯤ ꯃꯃꯥꯡꯗ ꯂꯥꯛꯇꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯑꯀꯥꯁꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯍꯦꯛ ꯂꯦꯞꯄꯛꯄꯒ ꯑꯃꯨꯛꯀꯁꯨ ꯅꯝꯊꯤꯕ ꯃꯅꯝ ꯑꯗꯨ ꯅꯝꯂꯛꯂꯝꯃꯤ꯫ ꯑꯀꯥꯁꯅ ꯂꯣꯌꯥꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯆꯤꯛꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯑꯀꯥꯁ ꯄꯥꯏꯗꯨꯅ ꯆꯠꯈꯤꯗꯨꯅ ꯈꯔ ꯊꯥꯞꯂꯞꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯣꯌꯥ ꯈꯟꯐꯝ ꯑꯃ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅꯗꯤ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯑꯀꯥꯁ ꯀꯔꯝꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯀꯥꯁ ꯌꯥꯝꯅ ꯁꯥꯎꯅ ꯂꯣꯌꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕꯁꯨ ꯀꯤꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯂꯣꯌꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯌꯟꯇ꯭ꯔ ꯑꯃ ꯁꯤꯕꯤꯈꯤꯕ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯂꯣꯌꯥꯅ ꯃꯍꯥꯛꯅ ꯁꯤꯔꯤꯕ ꯌꯟꯇ꯭ꯔ ꯑꯗꯨꯅ ꯑꯀꯥꯁ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯕ ꯉꯝꯗꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯦꯖꯔ ꯅꯁꯤꯔꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯖꯔ ꯅꯁꯤꯔꯒꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯀꯥꯁ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯂꯝꯗꯦ ꯑꯃꯗꯤ ꯃꯍꯥꯛ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯃꯥꯂꯪꯗ ꯈꯪꯃꯥꯡ ꯃꯥꯡꯈꯤ꯫ ꯃꯦꯖꯔ ꯅꯁꯤꯔꯅ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯃꯍꯥꯛꯅ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯂꯣꯌꯥꯅ ꯃꯦꯖꯔ ꯅꯁꯤꯔꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯁꯦꯂꯨꯠ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯀꯦꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯇꯝꯊꯤꯔꯕ ꯑꯍꯤꯡ ꯑꯗꯨ ꯂꯣꯌꯥ ꯀꯥꯎꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ ꯑꯃꯨꯛꯇ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯅꯧꯕ ꯑꯦꯄꯤꯁꯣꯗ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯒ ꯂꯣꯏꯅꯅ ꯎꯅꯔꯁꯤ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯌꯦꯡꯀꯣꯛꯐꯝ ꯂꯣꯌꯥꯉꯥꯟꯕꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫